Arambai News Guwahati da Mitialongi Pau Tabiribasingbu Ihan Handomaktada Chingangbam Suzitrani na Kurumjari. Hosing asigi samlappa mariba pau sing lobirase. Assam ki Chief Minister Dr. Himanta Biswa Sarmana ngasi Srimanta Sankardev Kala Khetra Guwahati da Assam State Rural Livelihood Mission Sakhi Express Scheme for Financial Year Inglisingni Kunmathoi Kunithoi ki makada scooter lising taruk ka chatruk humbudra Bank Sakhi Vima Sakhi amadi Jivika Sakhi na chingbada yenthokre. Sakhi sing asina scooter sing asisinaduna nupi singi marakta financial empowerment ki pausel ama pigani habagi thazaba thammi haina CM na phongdokhe. Congress MP Pradut Bordoloina Assam da mobile internet service suspend tobugi matang da pendaba phongdokladuna CM da aiba cherol ikhatkre. Public interest suspend tobugi warebasi amukhanna khanthabinaba cherol asida mahakna makhatana ikhi. Panbayai ngasi Assam da 3rd amadi 4th grade ki phamlising kuntra mentionabagi ahanba written test numida sida lengakna parikya transparent oina pangthokpa ngamnanaba amadi thokhaningdaba thodok thoktanabagi damak parikya manungda habadi ayuki pung 10 dagina numit yungba pung 12 fawba aduga numit yungba matung pung 2 dagina pung 3 fawba internet service thingjinduna thamkibane. Chahi khudingi August kunbu imalon gi numit haina pangthoktuna lakle handaksu haukiba August kunbu kutrama thoisuba Manipuri lon gi numit haina Manipur amadi Manipur gi wangmada maitei singna khundaba mafam singda pak sanna pangthoknakhi. Manipuri Sahitya Parishad Kamrup District nasu lon gi numit asibu pangthokhi. Sri Sri Radha Krishna Mandir magazine Guwahati da Kamrup District ki President Huirem Hemango na preside tokiba thoramda athoiba mithung oina Ratna Singh SP Special Branch S Brajakishore President Mandir Committee Colonel Gokul Chandra Kamrup Parishad Advisor Professor M. Gopal, Retired Vice Principal, Vikali College amadi Wing Commander Khetchibiyum Upendrana Ikai Khumnaba Mithung Singoina Sarukyaki. Secretary Karam Punsina Nungioiba Warol Piraba Matung Thoromga Marilinana Akhang Ahi Kyana Wangangki. Akhanaba Wangang Loyoina Dr. Food Sabam Biramanina Loan gi numit ka Marilinana Manipuri loan amadi medium gi matangda kupnanina ki. Presidium members sing nasu Manipuri loan gi matangda wafam kaya thamki. Professor Molina Devi Rabha, former principal Bikali College nasu Assam Sahitya Sabhaga kusamnana naksinana chatminabagi wafam phongdokhi. Captain Hizam Joymanina Thagat Wahi Pirabamatung President Huirem Hemangona Mifam Mapugioiba Warol Thamki. Dr. Fruit Sabam Biramanina moderator Oiduna Sering Saidinabamasu Pangtokhi, Sering Tiba Pazaba Tanabagi, Angang Singoba Thoramamasu Pangtoktuna, Makuk Matang Taraba Singda Selgi Mana Piki, Amadi, Aroibada, Angang Singi, Jagoi Sega Loyana, Pazaraba, Pung Cholongi Thoramamasu, Utki. Hozai District Committee nasu Manipuri loan gi numit Parisat Sanglen Hozai da pangthokhi. Thoramasida President T Manihar na mifamapu Asem Siam Kishore Hanagi President Parisat Hozai na athiba mithung oikhi. Aiba Thangzam Birendra loan gi matangda wafam kya thamki. Guwahati da base oiba Facebook page Sairengi Iren Mungnasu Mithi loan gi numit pangthokhi. Lupki members sing na imalon maiterolbu sai thaba haiba hiramasida masa na saireng group ta thagat naraktuna numit asibu ngakhi loinana numit asiga mari leinana chahi khudingi phongba iren bungi saireng leichan kumsi su manglemba ahibamna editor oiduna ahumlak suba oina iren bungi saireng leichan inglisingani kunithoi e larik amasu lubasigi admin thongnawjam siamna makhum hangdokhi. Assam Manipuri Muslim Youth Front nasu sinlang duna Manipuri Language Day pangthokhi. Barak Valley Secondary School da pangthokhi ba thoramasida Lupki Pauktakloi Ahmed Chowdhury na mifamapu amadi President Jamir Ahmed Chowdhury, General Secretary Jiaur Rahman Mufti Rehanuddin amadi Salauddin na chingbana Presidium member oikhi. Nasir Khan na thagat wahi piduna observation gi thorom loishin ki haina Abdul Hamid na thadorok pachirul amana khanghalakle.
असिदसु नतना मणिपुरी लोनगी नुमित बोन तारापुर ऑडिटोरियम दसु मणिपुरी साहित्य परिषद सेंट कैथरीन बोन तारापुर अमदी भुवन वैलीना पुन्ना सिंधुना पांगथोखी एल बाबाहन प्रेसिडेंट परिषद सेंट कैथरीन मसा एस कुल मोहन सिंह बोन तारापुर मसा अंगोम दिलीप कुमार भुवन वैली मसा अहुमना मिफम मपुसिंग ओइदुना पांगथोखिबा थोरम असिदा डॉक्टर एच राजमणि असम यूनिवर्सिटी ना अथोइबा मिथुंग ओइखी सिना मेजर H. Bimol, K. Diken, Y. Menjor, C. H. Kant na chingbana akhanaba miyoi kyanasu sarukyake. B. Nandita Sarma na taram na upagi warol Dr. Mutumong B. Satyavati na nungyoy ba warol tamke. Manipuri medium amadi Manipuri medium school singi pibam matau karam na pagat hangadage habiki matang dasu kupna ninyake. Aroy bada nat kyoy ba matkal mathil gi thorom kayasu pangthoke. Manipuri Longi Numit Nehru College Manipuri Students Union ga khusam naraga Amsu Lakhipur District Committee nasu Poilapul Community Hall da pangthokre. Amsu Lakhipur District Committee gi President Kabarbam Sumantana mipamapu oikiba thoramasida Presidium Member Singoina MPF Central Committee gi Vice President Dr. Potsangbam Raj Bihari Aiba Abdul Hamid Nehru College ki Potharaba Oza Achoibam Dijen Amadi Central Committee gi General Secretary Kabarbam Bikramjit Nehru College Manipuri Students Union gi President Haurongbam David na phamke. Thoramgamari Lenana Nehru College Union gi General Secretary H. Malimngan Bina Taramna Upagi Warol Entrepreneur Asangwam Shopanna Masing Likpa Purup ki Loan Sing da Globalization gi Sapu Hai Bahiramasida Amadi Manipuri Loan Kanana Bahotnavada Mahirui Sing na Lopam Tukpa Togdang Hai Bahiram Singasida Amsugi ex VP Panzobam Lok Natna Wangangki. MPF Lakhipur District Committee ki President Major Furit Mani Thonasu Numida Sigamar Lenana Wangangki. Kolom Nolen Kombana Tagat Wahai Piki Abdul Hamid Amadi Achubam Dijena Jaz Widina Sereng Hedana Bagithorum Amasu Pangthoki. Lamdamasigi Sepak Takro Futsal Soccer Football Tang Tamadi Masana Kayada Mai Palakrabasana Roishing Busu Taramna Oki. Aroibada Nat Kyoiba Jagoisha Yithorum Amasu Pangthoki. Durga Laisang Leho Pokpi Bamon Lekai de Suk Manipuri Sahityya Parishad Assam Hailakandi District Committee na Manipuri Longi Numit Pangthoke. Laishram Khogendra Singh Vice President Parishad Hailakandi District Committee na Mipamapu Koizam Sopon Singh Asem Mani Amadi Saikhom Komlakant na President Member Singh Oiki. Thoromasida Aiba Aibi Singh Kaisam Birendra da Sahitya Sevak Mana Naurem Ongwi Indira Singh da Hemavati Mana Moirangthem Dev Singh na Dr. Tonabam Birendra Chandra Ningsing Mana Dr. M. Ningthibi Singh Konsam Ravindra na Chingbada Khudol Podcast Utamki. Loinana Hailakandi District ki District Topper Mitei Mahiroi Singh Amadi Futsal Masana Sida National and International level da Saruk Yarakraba Sana Roy Singh da su Khudol Pod Singh Piduna Pukning Wakal Togat Piki. Lakhipur Subdivision ki Manung Channa Anwar Par Khulda Suk Manipuri Lon ki Numit Pangthoke. Kiran Nami Pamapo Juna Pangthokiba Thoramasida Sarad Dayanidhi Doren Birmangol na Thoram Gamarlin na Wangangki. Amadi Angangi over Makal Matilgi Thoram Kiasu Pangthoki. Haina Ningombam Nandidana Tadorok Pachirol Amana Kangalakle. Naharol Korirol Silup Malades Assam Nahamarup Manipuri Chanura Khorjai Loop Manipuri Kala Academy Lakhipur Amadi Manipuri Sahityya Parishad Assamgi Lakhipur District Committee Hariba Loop Tarugosin Punna Sinduna Loan Ginumit Korirol Sanglen Lakhipur Dasu Pangthokri Manipuri Literary Society Assamgi President Laishram Manglem Badamira Chukatuna Thoram Hautoke Professor G. Narahari Sarma Toksom Biswanath Namipamapoiduna Nainamipamasu Pangthoke Wahengbam Binoy Kumana Taram Nokpagi Warol Amadi Ingudam Binotna Wahudok PK Dr. M. Sovita Devina Atoiba Wangangloi Oina Maite Longi Masak Amadi Atay Hiram Kayada Kupnanainaki Yumnam Ilabanta Dr. Y. Raj Bihari Yumnam Nadia Chan Kangabam Biren Kaidem Gaurahari Sagapam Biren Amadi ZPC K. Anita Devi Nasu Wanganki Sanara Imitei Higher Secondary School gi Science ki oja Amom Sitaljit Singh Jaribon gi Laishram Khundalei Bamasagi Mayumda Hoki Bogus Taranipan Laikidre Mahak Masagi Jahi Yankai Manga Sukre Mahaki Apokpi Loinabi Amadi Machanupi Ani Lehore
Sumna mahagna manung matam chadana laikhitabasida lamdam asigi miyamna maikei kayadagi awaba phongdoknarakli. Hauzik Manipur gi pauda. Khunai asibu laksinduna leiramba amang asengi yachanadu thokpagi saktama moina ngarang kabui furupcha singna ahan boina athen pot kaduna Sri Sri Govindaji bu khurumba lakpagi thorom ama pangthokre. Sri Sri Govindaji Temple Board na singduna pangthukiba thorom asida tongan ba kabui kunromgi kabui ningol amadi piwa kayana athen pot karaktuna Sri Sri Govindaji bu khurumjakhe. Loyana Govindaji saithaba kabui gioiba natki isai laimangda saksonduna thoni jakhe. Govindaji Temple Board ki maiki da gisu kabui prupcha singa tuta athen pot sing lan ki. Thoromasiga mari layana board ki eso Manohar Mayum baris na hai kibada ngasigi thoromasi Manipur da ahan boina pangthokpa thoramne. Thoromasi Sri Sri Govindaji na iduna thamlamba thodok amani mamang da lairamba mirol kharana aseng amangi pal amana Manipur gi khunai asida nakpak tarakpagi mami adu urakpadagi khunai asigi apunbagi oiba saktamasi mangkiba yai khandu Thoramasi pangthokpani. Tasengnamakti ahubadagi hongna chingmi sing Govindaji thogal adumak phangduna lakripani. Ngasi laisang asida laiba Govindaji asi kaina kawbo lamdamda lairambagi warida kabui ningol punandini kaubi amaga unaduna punandini dagi achathak amadi laphu aputpana chingba chakibagi wari kaya lairibani. Ngasi thoramasina amattoybagi saktam sagat minasi haina barisna haiki. Thoramasida sarugya kibi kabui ningol kempui golmaina sumnasu phongdorakhi madudi ngasi Govindaji laisangda chingnaba amte yaudana chingmi singna laktuna lai khurumba yariba asi apenba phawi Ishor haiba asidi amatani thoram asina aikhoi masel amattoybagi saktam sagatpada achobo ngaklo ama oiragani. Manipuri Longi Kumon made Joint Struggle Committee for Manipuri Language na senduna Press Club Imphal dasu pangthokhe. Hanagi Minister Khundrakpam Jiwonna Chief Guest Didi Ngangombana President Hanagi Minister A Biren Aiba L Memo Amadi Sanathongi Editor Konsa Manindrana Guest of Honor Singoiduna pangthokhiba thoramasida Khetrimium Santana keynote address piki. Ngasigi thoramasida Manipuri loan bu nipan suba schedule chananaba khwaidigi masak thokna MP chaniga taramathoi khuyek khombada khwaidigi chawba thodang lokhiba misak mari habadi Thobal Khetrilekai Dr. Puyam Khogendra Khabam Lamkhaidagi Advocate Yangkokpam Priyokumar Sagolban Salam Lekai Sarat Salam amadi Uyumpok Maning Lekai Yumnam Ratanda Certificate of Appreciation amadi Lengyan P amamam yanduna ikai khomnaba utki. Manipuri Longi movement kamari leinaba aphangba photo singi exhibition amaso lakliba August 13 da pangthokani haina committee asigi mahut sinduna asangbam netrajitna lauthokhe. Subnatagi chahi ani khara henbata ngariba thongju kendrigi manung channa basikhong Mainom Lekai de Laiba Albert Maimomgi Ana Laying the Mating Oinanaba Like Minded Group LMG Manipurgi Thomi Singna Albert Ki Mapubok Maimom Yumzao da Lupali Sing Nipu Tingbang Pikre. LMG gi Advisory Board Member Sovita Mongzamna Luchingduna Chatkibati Masida Publicity Secretary Rakesh Narem Amadi Dr. Inauba Nongmaitem Surendra Ningombam Kunjesor Mongsatabam Dr. Maibam Idin Amadi Joy Thongamna Chingbasu Saruk Yaki. Sanitization cum training program for journalists on right-based reporting on incidents of human trafficking and child right issue haiba thorom ama FXB India Suraksana Sinduna Ekpat Lubjem Bark Jiribam da pangthokre. Ngasigi thorom asida M Syam Kumar Wungreisa Sang Program Officer FXB India Suraksa Ukrul Branch amadi K Susil Maite Program Officer Imphal Branch na Daisa Famki. Mizoram ki Chief Minister Joram Thangana Hokiba Thangs Numit Mahaki Machanupina Cheol Amamuki Mamangda Dr. Amada Thogalon Bebhar Kai Kibadugi the Makmiam the Ngakpinaba Maki official Instagram handle da Haizerakre. Machanupi Thongadu Kidongidasu Chumi Haiba Yaroi Haiki. Maki Amata Pokchabi Machanupi Milari Sang Tena Clinic Amada Dr. Amada Kut Tabagi video
clip social media da viral oirakibane thodo asina medical sagai da yamnamak sawan kibaga loinana haukiba thangza numita doctor chanipan henbana thodo asibu kanna condemn toraduna protest tauki duty matamda black base thetuna protest tawduna maki machanupi gi mayokta yamnamak akanba action lokhat pidabagi damak CM asina doctor singi mafamda thagatpa phongtokhi panbayai sangtegi mabungnasu mapana ngakpiu haijadringai mamang maki machangi damak social media da doctor sing da ngakpinaba haijakhrabane Stern India Regional Council of Institute of Chartered Accountant of India amadi Department of School of Education Mizoram na ngarang MOU ama khuyak thanakhre Education of Commerce upgrade tongna ba loyana government institute sing da Chartered Accountant course tamba hona bagi damak MOU asi khuyak thanakhibane Manipuri Longi Numit Manipuri Literary and Cultural Forum Tripurana Susinduna Agartlagi Taro Maite Lekai de Leiba Forum gi Vice President Thonga Tabam Gaurkisor Sarmana Thoroma Poiduna Pangtokhe Thoromasida Maru Pauche gi Joint Editor TH Tarunjit Singh na Khoyu Thongmai Chukatuna Hautokhe Kundrakpam Konika Singh Laitubam Pritam Sarma KH Birla na Thorom Asida Sairing Pathokhe Ningomba Mongbi Viva Amadi Khoisna Mongbi Birolana Isegi Kudol Tamkhe Tripuragi Manipuri Kavi Singilam Yanba Laikhidraba Gurumayum Rajeshwar Sharma Boy Kai Kumnaba Utpagi Thoram Sahitya Academy Amadi Manipuri Sahitya Parisana Sin Langduna Garang August Kun Students Health Home Agartla Pangthokre Thoramasi Saru Yakiba Rajkumari Niha Wahengbam Baishali Konsam Apurvita KH Ranjana Amadi Thongatabam Deva Brata Khoibam Chanuna Recitation the Saruk Yaki Khoibam Chanu Sudesh Nana Manipuri da Pazaraba Ravindra Sangit Amasu Kudol Tamki Langanjam Ongbi Minanasu Masana Ijaba Saying Ama Pathoki Punjab amasung Haryana Lengak Anina Chandigarh International Airport asi Sahid Bhagat Singh Airport haina ming thonabagi warep laukre warebasi Punjab ki CM Bhagwat Manamadi Haryana gi Deputy CM Dishret Wanta Anina Paminaduna Laukipade Chaurakna record breaking kilometer lising tara taruki asangba cover toraduna North Pole gi mathakta aircraft ama paikiba ahanba Indian nupi aircraft Boeing 777 gi senior Air India pilot Captain Jaya Agarwal na hokiba August tara mapan SFO Aviation Museum da maki mafam ama kanba ngamkre Inglisingani kurma thoida ahan boina Jaya Agarwal na luchingba Air India gi nupi pilot ngaktagi team amana US gi San Francisco dagi North Pole gi matakta India gi Bangalore city fawba malem gi khwaidagi sangba air route cover tawduna paikivane Air India gi nupi pilot khaktagi mai pakba sina US ta base oiba aviation museum asigi minyeng chingchin bangamki Captain Jaya Agarwal na phongdorakibada SFO Aviation Museum haina hena khangnaba San Francisco Aviation Louis A. Turpin Aviation Museum asida pilot amoina mahaki mafam phangbangam kibase mahaki yamnamak laibak phabani su hairakhi Museum asida ahingba jiba moina mahak matomta lerambadu ubudasu mahak pungangakhi haina Captain Jayana phongdorakhi Uttar Pradesh ke Bundelkhand region ki BJP luchingba ama mahaki kamanungda nupi amaga leramba thengnabadagi mahaki nupi na phukre Bundelkhand ki BJP secretary si mahaki loinabi manempok amadi mari mata sing yauna mayam punna sor lambi lamjawda khongupna kanduna tanki Mathangi anauba Congress President asi Nan Gandhi ama oigani adubu Gandhi imungi naksinaba miyoina oigani hairi Rahul Gandhi na phamasi handak low haiba yarakhidabadagi hauzik yamna makkanna ngangnarakliba Ambika Soni Mukul Wasnik amadi Kumari Seljagi maming singni miyoi kharanadi Priyanka Gandhi Badragi mamingsu thangkatnarakhi Nakalamromda Sonia Gandhi na interim president oina adumak leiraga John Khudimaki working president amamam thambagi wafamsu khanakhi Rajasthan gi CM Ashok Gehlot amadi Chhattisgarh gi CM Bhupesh Baghel gi mamingsu kannangangnari Schedule caste ki maikaidagi phamasigidamak Sushil Kumar Sinde Mallikarjun Kharge amadi Maira Kumar gi ming thangatnarakhi Tasengnadi Rahul Gandhi na Gandhi imungi nataba miyoi amada Congress ki
चीफ की फम असे सिनगदबनी हाइना मुक्तुना लेबदगी पार्टी असे नुंग अनिगी मरक्ता हागी फिबमदा लेबगी मतौने यामनमग यांगना संदोकनबा टोमेटो फ्लू नत्रगा टोमेटो फीवर हाइना खंगनबा अनौबा लाइचट अमा इंडिया दा थोरकले हाइना लांसेटना वार्निंग पिरखरे हक्चांगदा ngaksang ngang pongkhatpagi anabasi maroina angangsingda nagale masi maroina chahi manga sudriba angangsingda khongda khutta amadi jinda thokhale laichadasi kerala urisha da yamna makkan na sandorakli adubu researchers singna laichadasi gi anuba medical treatment ama yamna thunamak puthokpa ngamlagani hairi aroiba danga sigi tentakpa maroiba pau khara Chaurakna chahi tara manga muki matung oil gi Khagorizan oil field Dribugarda oil operation amuk ngasidagi haukre. Assam lengakna arunodoi beneficiary singda makoigi electricity bill pithoknabagi damak ahan boina lupa chani yangkai amagasu piragani haina CM Himanta Biswa Sarmana lauthokre. Assam gi education minister Dr. Ranos Peguna government school singi infrastructure semgatnabagi damak donation pibinaba state asigi MLA singda haijakre adubu opposition nadi lengaki thong asida kanna noknarakli Mizoram lengakna state asigi Birmingham Commonwealth Games ki medalist ani habdi Jeremy Lalrin nunga amadi Lalrim Siami da mathang sitna lupa lakh kun manga amadi lupa lakh taret kalising yangkai piduna ikai khumna utkre Ihan hanboy na breast cancer nga lingay layeng na bagi hidak AstraZeneca India na saba Lin Parza DGCI na appropriate. Tripura lengak na Maharaj Bir Bikram Manikya gi mitam ama Agartala da khilagani panbayai chahi kuntramapan kaktamak subada laikidraba Maharaj Bir Bikram na MBB College Airport amadi ate institute kaya state asida linkhatlam khibani Ngakningai oiraba Dubai skyline gi future concept maikum hangdokre akiba phangna meter chonga ga yangkhai wangba ring amana Bruce Khalifa si question duna thamle amadi CVI na liquor wathokta Delhi gi deputy CM Manish Sisodia yauna maralereba mioi 13 gi mayokta lookout circular issue tawkre masi tasingna di mioi singasi India gi mapanda chatkhiba ngamdana bagi damaktane Ngasige na Arambai News Guwahati da Maitilon gi pau sandok chaba matang installation jaba ga loinana tabiri basingbo amka so hanna khurumjari